mayam punamakpo Bangalore dagi yambe pisat lay mana pudim zari. Ngasi World Meetei Council gi 6 Foundation Day theme 6 years of innovations and movement asi malim se leba mapum punamakpo yai kumangkol pisat. October 1 ngasi gi yai pharaban numit asida WMC gi taruklak suba mapok kumon na lakpada Delhi niki maikai dagi mayam yai proposal bizari amadi chahi taruk chukna aikoina WMC na mayam natin tawsarapasi matung tabadasu WMC ku namin thuna tawsarapasi खुरम जरी आई थमा जम्ब्र जमहन हजिक असम यूनिट WMC की प्रेसिडेंट पुजारी ngasi October tang ama 2024 taruk suba WMC की mapok minasida leba mayamda agi tarap tagi ya papawal pijari WMC ko im sumagi kogi thok thoramda mai pak poina mana isogi kuramda nijari ahano maktada video sibu yang biriba mayam pumna poi ko koram jari ehak kiming muhen kundrak pam hoji World Meetei Council gi Manipur unit ki oina general secretary oina thau pujagani ngasi yai pharaban numit October gi tarik ama sok lising ani kunmari World Meetei Council gi taruk suba haukiba numit kamari lenana paungel si pijabani samlabna hairabda sok lising ani taratret ki lorakpa duwaida World Meetei Council ki idea si malem gi meitei sing maruwaina chahi cha kaya dagi marata aduna kha amasung nongchup thangba South East Asia da leiriba meitei chinau sing samjinnabagi pandamda ahuba oina Mumbai, Delhi, Dimapur amasung Silchar amasung Imphal da leiriba meitei sing wari sanaduna plan taurba matung PAN Meetei Convention World Meetei Council gi ahanba maming ni hairba si October gi tarik ama sok lising ani tarani panda sem khibani World Meetei Council gi oina ahanba mifam si January gi tarik 19 sok ani lising chama sok lising ani tarama panda Imphal da phamki hoji oiriba sathariba khoi gi khongjang World Meetei Council na schedule tribe Hangadabani haibagi demanasi chatharakpasi akoi sok lising ani kunmathoi dagi chatharak sarakpani masida malem sida leibiriba meitei pomnamakna akoi bu support tawbidana lakpiri hojik phoba aduga handak akoi gi chahi taruk surukpasideda malem sida leibiriba meitei pomnapu ikonuna khuramjabaga loinana amuka mokhana nolukseri haibadi akoi gi tanjariba dabi ST demand haibisi phangdri phawba mayam punna homina duna hiobasi haurga phangdri phawba khoi ST demand gi khongjang asi changjansi masi haijaraga ngasi taruk suba foundation day gi mai lenana paujela si pijaba lojare uri kimba mato lebi World Meetei Council gi Women Parliament Manipur State Unity President ama woina World Meetei Council ki taruk lak suba mapok numit na lakwa da kanglay pak Manipur amasung malem gi atop pa mafam da kudari ba Meitei ireisa singbu yai pa paugen pizari Iming Suraysham Sylvia Chanu WMC Women Front Manipur Unit ke General Secretary amoy na puzabani ngasi World Meetei Council ki taruk suba mapok numit na lakwa sida aikoi ge kanglay pa aksida laibiriba Meitei iresaisi amadi malengi atopa mfamda kundabiriba Meitei irecha pumnamakpo yaipa paujal pizari Thingbaijam Ongi Susila Devi World Meetei Council gi Information Publicity Secretary ama oina World Meetei Council gi taruk suba mapok numit asina lakpada kanglai pak Manipur amadi malem gi atopa mafamda leiriba kundariba Meitei irecha singbu yaipa paujal pizari Kuramjari Aigi Ming Rambam Sajan Meitei
World Meetei Council Youth Front Manipur State Unit ki President oina thau pujabaga loinana ngasi October gi tang ama ing lisingani kunmari asida World Meetei Council gi taruk suba mapuk numit na lakpa sida Kanglipak Manipur amadi malem gi mafam kayada kundaduna laikraba Meitei Hireicha singda yaifa paujel Bijari Adi Barman group se yamna chawpa group ne mo se koi isai gi ani thawori ba Adi Barman gi magi group sing se moi si hojik chan ghrabani aduna ta ba Rajbol si ga ne lei ne ba tongan ba makoi chan gre Assam da boro ga si moi urik nukun thangi bani makoi chan gre North East loina chan gre schedule tribe se aduni Manipur to kanale hori geba ai ko question ibo puna mak se schedule tribe loina kan chan gre constitution mo ji protection pi gre ba mai tai khata ngai re ba Missing yam da ba lakra kru khata ngai ba mai tai sina India de lai ba karor sam ga ni phuni thoi lai ba India gi se masi gi general oi ba schedule caste tribe phai do khre ga aduna le ho ba missing adu ga ai khoi gi lising lakra ma taru sina ba ko de thengai na ba de koi chongam ngamoe ba koi se ahan ba muktada aya imen ase Elangon Simanta Singh Gowe aya isama Dimapur WMC ki General Secretary ki Thampai ba Nyoy Amani ngasi October ge tang ama 2024 asiga mari lainana aikoi WMC ki taruk suba kumon palon buku kumon palon asi lako matam sida aikoi Dimapur WMC ki maige digi Manipur ki natraga mapanda lai ko mai macha singa sida khanan ba sidi sini aikoi wakal amasung puning amata oina aikoi mai jati ki damukta punna thabuk suminasi masigi maram ki damukta WMC su sigi tamam pa sa ni to bayam ba ina nungai lu pau se bijali kalasu Ihan han bamukta da aina WMC gi leibiriba lusingmasing loinana koi maruk pang kuting ba poina ikok no khurumjari ayak isamak sorokaibam sanjoi khaba Nagaland State Unit ki President oina leijabani na ngasi khoi gi World Meetei Council gi taruk suba Foundation de na lakudai na mayam puno puya ko paujel bijari loinana khoi tung koina amadi asumba amadi ingthaba tapthaba amadi thajabada khoi chetna leminer haiga Iraipak Iraisa Simidamukta Angamba Kathok Minaraga Hena WMC Asibu Akoi Sakot Program of Honamina Si Haina Mayamda Appeal to Zari Aru Loina Nakoi Long live WMC. Thank you. Nasi October Gitang Ama Nababo Panumit Yai Parabanumit Asida World Meetei Council Gi Tarurok Subamapok Kumanan Lapa Asida ay ngangum no Meitei WMC Tripura Unit ki President amo oina ay Iraisa khudima amasung WMC gi moroba akoi lusung pure no biriba amadi isang thorobi thomuroi khudima morobla khudima ko ikai khunna bogoloina na harauta yamba phongdokchari amadi aigi ijati ipuruki library Meitei khunai khudumako WMC Tripura Unit ki maike dige tha ya pamangol ijati na muna nixinjali